थमजरी ISTV Manipuri Paw Miyang Tabi Bisumba Taram Mosari Masik Ahmad Maru Paw Pizari Manipur dengan si numijung mematung tara nito minita teret chat pematamda mayai oirap yuar hakre amadi state asigi miyam nungsi chana lemina si hairabadi miyam gi luchimba singna akai ba wangang loidabani haina minister Karam Shyam na phongdokre asi pau sandong pizari Manipur dengan si numijung mematung tara nito minit tara teret chat pematamda mayai oirap yuar hakre EMSC dagi phangba pawgi matung ina yuar hakibasigi epicenter Imphal dagi kilometer chamarom nongpok rom da chalagal Myanmar ga taina mafam amadani masigi magnitude na manga dasming mga oikhi arubana laimai dagi kilometer nifuni hairi yuar hakibasina Manipur da amangata thokibagi paw phangdri Imphal gi awangba building sing nikpadagi miyam pakhanaduna chenthongnakhi after shock ama lakadra haibagi miyam mipaiba poknari State asigi miyam nungsi sanana lemina si hairabadi miyam gi lusingba singna akaiba wa ngangloidabani haina minister Karam Shyam na phongdokre wafam asi handakta minister yauna Tengnoupal district ki Laiching Maipo Maring village ta Christmas ki thorom yawa chatpada khulgi chokot tharangda mating pangani haina minister masamak na phongdoklam kibadu thabak oina pangthokpa oina lupa lakh 3 kusinabagi thoromda phongdokibani khulgi maikai minister da khulda thokpa chana thangnaba polam kaya khudot pot oina piki Lilong Chajing Maireng Khongda leiba minister gi yumda pangthokiba achamba thormaduda minister da makhata na miyam gi lusing singna state ki interest ta yumfam moiraga fajawa fam sing phongdok pigadabani handak congress ki wangangloi amana chingtam nungsinaba purakliba si miyam gi marakta nungsinaba purakpanate BJP ga NSN IM ga hena naksinaba mari purakpani haina phongdokibadu laibak thibani Lusingba singna miyam da afaba pawjel pigadabani kalak khaman bagi mamisu tahaloidabani BJP na luchingba government asidi mamangi government na unity ki matang da purapang ngamlamdaba thabak pangthoknaba honabani suhaiki Manipur ki chief minister oiriba Sri N Biren na torpa kanda kari ki kalak khaman na wa ngami bano leader haibasidi agi aina saswon pai na nathanga pai do nathi akoi jati legiba singse nungsi chana bagi wakalon purok na ba nungsi ba wangang mudune ba tarkar leis puya mai thaki bagi chai chanigan marfu mapan suba ningsing thoram Black Day International Observation Committee all puya mai thaba kangni pang sinduna namboda leiba special regular English school pangthokre thormadu da council ki controller PH Mantri ward number 13 ki councillor H Memor Somorendra Eco ki advisor N Tomba convener Moirangthem Nakhomba Maitei su saruk yakhi Salai Tare ki firal tangkhai chingthaduna awaba phongdokhi convener Moirangthem Nakhomba Maitei na pangthokliba puya mai thakibagi thormasi lamlam asida khundaminariba chingtam khudibangna saruk yaminasi mapung faba thoram lakliba tang mapanda kangla amadi iboyama sumang sanglenda pangthoktuna khana nenagani haiki they help this auriba yet Salai Tare ki jingi tami isina akhoi kanjatena kanasu kanbiroi akoi maki thodang lei habase masi akoi thamjari aduga lamdom asida maliamda lamdom asigi lon me ase mapung phani sokatnabegi adumba khongthang horasi Kaksing Higher Secondary School gi main building amasung Hairok Higher Secondary School sananabagi urep uyung Education Minister TS Radheshyam ngasi tamkhre Kaksing Higher Secondary School da pangthokiba thormadu da Kaksing Kendra gi MLA Y Surchandra Education S ki Director TH Kiran Kumar susok yakhi Hairok Higher Secondary School sananabagi pangthokiba thormadu da Education Director TH Kiran Kumar School asigi Principal TS Binoy Education Department की Engineering Cell की Chief Engineer Brojen, Thawba Jila Parishad की उप अध्यक्षा तकलबम नुंशी, Hairok Part 3 ग्राम पंचायत के प्रधान निंगथौजम तांग सुसरु याखी, थौरमदु दा Hairok केंद्र की ओइना रजिस्टर तौरबा सिमनिसिंग की कारसु यंथुकी North East Forum for International Solidarity NEFIS na mipung khuding Chap manaba education fangalu amasung haksen gi fibam fagalalu haiba pawjel puba cycle rally ama ngasi Imphal gi kangladagi Manipur University fawba chatkhare North East State ki apunba platform ama oiriba NEFIS ki
campaign hongdopki thorom adu MU gi din KH Tomba IPSA gi president Chingkhai Luwangcha vice president Joy Chandra Konthaujam Amuko gi president PS Devana Saruk Yaduna lamthakhi NEFIS ki convener Chingkhai Luwangcha na haikibada ngasi manaba khunai ama sembada education amasung health ki fibam fagaranba amasung sab manaba khudong chaba piba changi leita laira na maram oiduna mioi kaya larik tamba phangdana amasung layengba ngamdabadagi khudong chadaba kaya thengnari khudong chadaba sing asi miyam da khanganduna waliba sing mari lenaba sing da khananaba khongjang oina ngasi gi rele si pangthokpani haiki amadi layeng sang phajana leiraga leiba ama semba कईगुम लेटब तारगदी अखोइना सिसे अखोइ इरमदम सिदगी अयाम्ब मियाम पुनमक मपालमदा चतुना महितंबा मिया अयाम्ब मपालमदा चतुना लायंगबा सिना अखोइगी इरबाक सिदगी अचौब सेंफम अमा चखी सक्चु मानदबदगी रेशल डिस्क्रिमिनेशन की हरासमेंट की अदुमबदी प्रॉब्लम या अमा थेगनै सिगी अवाब मियाम से मसिगी होंतोकनबा अखोइ अफब खुनाय अमगी चतनबा सिगी दमकता अखोइ अवेयरनेस कैंपेन अबसे मसे हौदोकसबनी Annual Poultry Farmers Meet ngasi Patsoi Tuliaima Sensory Club Community Hall da Korohonba Poultry Feed Center amasung Unemployed Poultry Farmers Welfare Association asino pangthokre thormadu da Ichamgi Hanigi President and Rajendro ISTV gi Editor in Chief Brojendra Ningomba Unemployed Poultry Farmers Welfare Association gi Advisor Maisnam Modhu Chandra Singha Thongam Angauba Singham Memorial Trust ki President Thongam Phulsan Netfi gi Assistant Manager Thongam Chorajit, MSU gi President Manjit Sarangthem, ICSI gi Vice President P Loken Yauna Maruiba Miyoi Kiana Saryaki, Isam gi Hani gi President N Rajendrona, Mipal Tangdana Ningtamna Lejrama Lamdamasi, Ngasidi, Mipal Tangdrabadi, Himbang Amdabagi Film the Yoholakli Basi, Tabak Sudana Nungaiba Pamba Singna Ohenbani, Aina Isa Isagi Tau Masak Kangna Tabak Torbadi, Mitop Sangsilatuna, Mapu oirakli basidagi thingbaga loinana mipa tangdana leiba ngamgani haiki aduna mapandagi cement honba laga ithelaina machine ngasi karigi mapu ori no arkada lupa chamadang le madang ngasi moidi bank da chatle chani phamga bank da chatle aduna di magi sahi ge account du yeng pam matam dadi kamai tore chang laina labrina magi yum le trebau da nang lakara lo kul lo toroga ngasi di khoi gi demla sagar kanda haidor puri maram se akoi suning dagi ne ngasi ayuk lairik ngam maning lekai da leiba pukri amada nupa gi asi baksang ama fangle police na lokhalaga masak maming khangdong naba mokta thamkhre Indian Psychiatric Society IPS Manipur branch ki taraga nipan suba mapokumon numit ka mari lenana taraga mapan suba manipkon ngasi classic grande da pangthokre thoromdu da health services ki director Dr. K Rajo IPS Manipur State Branch की President Dr. S. Heramani, IPS की President Brigadier MS B. K. Raju, General Secretary Dr. Gautam Sahan Chingba Miyoi Kiana Sarukyaki, Thorongga Mari Lenana Organizing Committee की Secretary Dr. R. K. Lenin Phongdokibada Adolescent Mental Health Haiba Theme da Pangthokpa Conference asina sahi taradagi taramapan fawbagi manungda leiba angang sing Pungning wakal fana leiba tangai fade haiba paujel pinaba panamda pangthokpani haiki akoina masagi mapung phana pangthokpa ngamde aduna haksang phaba haibasida pungning wakal gi haksang phaba sisu adugi matik maru oi haibasi mayamna khangnerbo apamni hariba topic theme masida akoina resource person tarana tonga ba topic da ngabigani aduga theme masika chanana akoina handakti school gi oja mudra manga tonga ba district sing dagi invite tawjaduna makoida koina focus tawjagani makoigi through da akoina tonga ba school sing da tamliba satra satri sing da hairiba mayamna resource person sing da haibiriba koigi kanaba wafam sing si yohannabagi dugumba tanja du lawjabani MSU Bisnupur District Committee na sinduna handak sahi class 12 exam saru yagadaba mehro singi numit kunchani gi oiba revision coaching class ama Moirang Multi-Purpose Higher Secondary School hokre hokdokpagi thoromda Thinungai Fuvala Jila Parishad Member O Joy Chandra MSU Bisnupur District Committee ki President W Somorjit Bisnupur Higher Secondary School ki History ki Oza Moirang Them Ajit Kumar Apunba Nupi Lup Bisnupur District ki Pramosu Sarukyaki Government School Sindagi Khangalaba Arts amasung Science ki nupa nupi mahiroi chani yankhaina coaching da sida sarukyagani
जिला परिषद मेंबर ओइनाम जॉयचंद्रना तिंजंग काइजंग दब खुनाय अमा ओहेनबदा हौरकलिबा महैरोइ सिंगी चावरबा थौदांग लै महैरोइ सिंगना थवाई हक्चांग यावना महैदा पुनिंग चंगबियु हाइखि डिस्ट्रिक्ट कमिटी की प्रेसिडेंट डब्ल्यू समोरजिना एम सुना तोंगान हिरम कयादा अचौबा थौदांग लौदुना लाक्लिबा सिगी सरुक अमा ओइना महैरोइ सिंगी दमक रिविजन कोचिंग क्लास असि चथबनि हाइखि एजुकेशन दसु मको ओइदबा यादे हाइबगी पांदमदा एकोई कोचिंग क्लास असि याम वाना अटेंबा मतमदा सिंजबनि जवाहरलाल नेहरू यूनिवर्सिटी की स्कूल ऑफ इंटरनेशनल स्टडीज न सिंधुना पोलिसिंग इन साउथ एशिया डायलेमास of governance and making of participatory communities haibasida international seminar ama ngarang pangthokre session taruk thongna khana naina khiba seminar aduda policing in conflict areas haibasida ISTV gi daily correspondent su oiriba research scholar Seram Roses na paper puthoki paper asida Manipur da police economy kamdong na puthoraki bagi haibagi matangda panbaga loinana British colonial policing adu Indiana मरुओइना मणिपुर न कमदोंना फंक्शन तौबगे हाइबदु मरि चुमना पनखि कांगपोपी डिस्ट्रिक्ट की डिस्ट्रिक्ट लेवल ऑफिसर सिंगी मिफमामा डीसी कॉन्फ्रेंस हॉल पांगथोखरे डीसी टी रंजिना चेयर लौदुना पांगथोखिबा मिफम अदुना हदक सही की ब्रिगेडियर थॉमस ग्राउंड पांगथोकदोरिबा रिपब्लिक डे थॉरम मपुंग फाननबा कुपना खनखि ऑफिसर सिंगना डिस्ट्रिक्ट एडमिनिस्ट्रेशन का तानदुना थबक खुदिमक मोंग चुमना पांगथोंगनबा डीसी ना अपील तौखि चिल्ड्रन क्रिएटिव कंटेम्पलेटिव एजुकेशनल इंस्टीट्यूट थौबान सिंधुना एक्सपोज योर टैलेंट हाइब थीम दा पांगथोखिबा तरुरक सुबा टैलेंट हंट एग्जाम की मनामतुम इंस्टीट्यूट असिदा यंगथोखरे थौरमदुदा बीजेपी मणिपुर प्रदेश की वाइस प्रेसिडेंट ओइरंबा थोकचोम जादुमनी टैलेंट हंट असिगे कंट्रोलर डॉक्टर अकोइजम प्रियो कुमार अमसुंग एल बसंत सरुक याखि हौखिबा सही के अक्टोबर 11 अमसुंग कुंदा कांगलुप अनी थोंना पांगथोखिबा चांगदमनबा अदुदा महैरोइ लिसिंग अमगा चामग यांखै रोमना सरुक याखि एग्जाम असिगे ख्वाइदगी फबा स्कूल की मनाना खंगबोक्ता लेबा KM ब्लूमिंग स्कूल ना ताखरे थादौ स्टूडेंट एसोसिएशन मोरे ब्लॉक की नौना थौ पुननबा एजुकेटिव मीटिंग खनखरे थोंगमिलन हाउकीपु प्रेसिडेंट खामिलन तौथांगना जनरल सेक्रेटरी खनखरे नौना खलबा मेंबर सिंह वासक लोबगी थरम मोरे वार्ड नंबर 5 दा लेबा जीरटी निवास कॉम्प्लेक्स दा पांगथोखरे काउंसिल लोबा क्लास 12 एग्जाम इंग्लिशिंग अनिगा 19 थागदोरिबा महैरोइ सिंदगी थंबाल मरिक कॉलेज ओइनामना फी यामना लोबा यानिंगदा फोंगदोक्तुना कॉलेज असतिगी स्टूडेंट यूनियन संगसिलकलिबा खोंजंग KSA ना सोहरकनी हाइरी लाइरबा इमुंग कयागी महैरोइ सिंगना नमना तमलिबा कॉलेज असिगी महैरोइ सिंदगी हेना लोक्सिनखिबा फी हंतोकपियु गवर्निंग बॉडीना लाना पुलिस पाव पिसिंदुना महैरोइ सिंगी युमदा चंगदुना थी हुंबा अहलमन सिंगदा किहन खंगनबगी थोंग यानिंगदे गवर्नमेंट अमदी मरी लेनबा अथॉरिटी नसु हिरमसिदा मियंग चंबियो हाइरी पोस्टल डिपार्टमेंट की ओइबा चाही कैलेंडर अमा हेड पोस्ट ऑफिस इम्फाल दा ऑल इंडिया ग्रामी डाक सेवा यूनियन मणिपुर डिवीजन सिंधुना फोंखरे हाइरी थोरमदुदा ऑफिस असिगी मसक नाइबा मियोय क्यासु सरुक याकी हाइरी हजि पावगी मरथन नतेम ब्रेम त लौजरी ममा मपाना मचाद पीबा ngam khwaidagi chawbu khudolsi ichabu mahi tamanbani Slopeland Public School Khongjom North East India da khwaidagi chawbu amadi nanba boarding school ni Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu Imphal East West amadi Bisnupur district oina makhal khudingi apamba 2 3 amasung 4 wheelers na chingbagi gari guarantor yaudana loan lawbiba yagani deposit tawba numita apamba gari su pangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung branch offices Pauna International Market amasung Bisnupur Bazaar Bisnupur Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki exam tips regular mock test suggestions amasung study material sing yamna janaki class 10 thagadaba singna makok thongba oina bagi damaktadi Panacea singna amata ngaraba coaching center ni miyamna center sida thajaba thambi The Blossom School, well begun is well done. Moirangkhom and Changangai campus affiliated to BOSEM.
Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Welcome to Salai Institute of Foreign Languages. We're giving you opportunity to learn foreign languages. Admission open for 6-month courses in Japanese language. Classes start from January 2019. Call us on 9962631124. Please walk in. 4th floor, MPCTC building, MG Avenue, opposite to Nimlavas High School. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Break itung mayam utaram nusari azima khatau pau pisari. Kangleipak Medical and Nursing Institute Khurai Konsam Lekai gi taret suba lamp lighting ceremony pangthokre. Thorobduda Ayush ki Director A Guneswar Sharma, Center for Manipur Studies Manipur University gi Hani gi Director Professor N Joy Kumar, Chief Minister gi Advisor Dr. R.K. Ranjan, Manipur Nursing Council gi Registrar A.K. Ratna amadi Zenim's Deputy Nursing Superintendent T.H. Khurai Layman Singba Jingbana Sarukyaki. Taret Suba Beski Maheroi Nifu Lem Lighting Pangthokpaga Loinana Kathokpaga Loinana Sinfamasida Changani Haibagi Wasaksu Lohanki. Institute Asiki Principal in Charge Yengkhom Rinazina Institute Asi Matau Karamna Linkhalaki Amadi Ngasi Fauba Kari Thabak Thoram Pangthokhrage Haibagi Matangda Wafum Kya Phungdokhi. Irei chasingi hakchang tinjang kaijang danabagi damakta punna hona minaba haiba wakhalon asini anauba mangat ama phangnabagi damak amadi makhoibu nursing profession da hongdarakbagi wasak asi ngasi laujagani hainei wadana nungaiba yabra asingbani awa nungai anina semba miyoibagi punsini. Ahanba District Level 9-a-side Case Prize Open Knockout Football Tournament ki mapu PSG Lungreijang na oikre. Jiribam District Police na sponsor tauraga Sonapur PG Level Sports Association na sinduna Lalpani Ground da team Taraganipa na saruk yaduna chatharakiba tournament asigi ngarang sanakiba final match da PSG Lungreijang na District Police Jiribambu goal ani amada maithiba pikibani. Loisinbagi thorom da SP Jiribam MOV Marfu Tares Suba CRPF के Deputy Commandant F Ahmad Susaryaki. Imphal West Police Commando na Koktruk Maning Lekai degi URF की Second Lieutenant Ama Fare Hari. Police Department की PRO की Chirol Amana Fagalaba Mio Asigi Maming Thonaujam Angang Jaw Chai Nifugama Thoi Apok Lekidraba Manglem Jaw Kowi. Amarom da Imphal East Police Commando Amasung Taruk Suba Assam Rifles की Apun Bakamu Amana Tiger Camp Tata Magic Parking dagi RPF PLA ki Second Lieutenant Amasu Fare. Fagalaba Mio Asigi Maming Haigujam Ibungo Maitei Sai Nifu Apokpa Girani Uyumpok Maning Lekai dagini. Hazilo Shalak Badamaru Pom Kana Pizari. Manipur danga si Numit yung bumatong kung tara nito ga minit tara tret chat pamatamda mayay oirap yuha hakre. Amadi State asigi miyam nungsi sana na lemina si harabadi miyam gi lusing masingna akaiba wa ngaloi dabani haina Minister Karam Shyam na phongdokre. Ajik fabu yoina di ais tebina pizza ba Manipur pa mata sidalo sinjari miyeng tabiru singbo amkana lumjari.